ꯇꯔꯥꯃꯥꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯀꯗꯥꯏ ꯑꯩꯒꯤ ꯁꯤꯖꯥ ꯍꯥꯏꯅꯩ ꯃꯥꯕꯨ ꯂꯝꯀꯦꯠꯄꯤꯅꯤ ꯁꯣꯟꯅꯩ ꯃꯍꯥꯛꯇꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯁꯃꯥꯖꯇ ꯍꯤꯡꯂꯤꯕ ꯅꯨꯄꯤ ꯍꯥꯏꯕ ꯅꯈꯣꯏꯁꯦ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯅꯤꯡꯕ ꯀꯅꯥꯕꯨꯁꯨ ꯅꯨꯄꯥꯒꯤ ꯑꯍꯦꯟꯕ ꯁꯥꯖꯠꯅ ꯂꯝꯀꯦꯠꯄꯤꯅꯤ ꯁꯣꯟꯅꯍꯟꯕ ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯂꯥꯟꯅ ꯄꯨꯔꯤꯕ ꯁꯪꯁꯥꯔꯅꯤ ꯆꯥꯝꯃꯒꯤ ꯃꯄꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯆꯥꯝꯃ ꯊꯤꯌꯨ ꯇꯥꯂꯣꯏ ꯆꯥꯝꯃ ꯊꯝꯃꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯣ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯁꯤꯟꯐꯝ ꯆꯥꯝꯃ ꯂꯩꯌꯨ ꯂꯧꯁꯤꯡ ꯆꯥꯝꯃ ꯂꯩꯌꯨ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯥꯔꯊ ꯑꯗꯣ ꯍꯣꯟꯗꯣꯛꯂꯝꯂꯒ ꯏꯀꯥꯎ ꯀꯥꯎꯊꯣꯛꯅꯗꯨꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯀꯣꯝꯗ ꯄꯨꯊꯍꯟꯗꯨꯅ ꯕꯗꯅꯥꯝꯅ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯑꯣꯏꯍꯧꯔꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗ꯭ꯔꯕ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯂꯤꯉꯩ ꯃꯥꯕꯨ ꯅꯤꯡꯊꯦꯝꯅ ꯀꯟꯕꯤꯈꯤꯗ꯭ꯔꯕꯗꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤꯗꯤ ꯀꯝꯗꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯕꯤꯆꯥꯔ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯕꯤ ꯃꯍꯥꯛꯄꯨ ꯀꯪꯂꯩꯁꯤꯡꯅ ꯊꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯇꯥꯊꯤꯔꯛꯄꯅꯤ ꯅꯨꯄꯥ ꯁꯃꯥꯖꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯅ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯈꯣꯏꯕꯨꯁꯨ ꯅꯨꯄꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯇꯥꯊꯤꯔꯛꯄꯅꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯑꯗꯨꯕꯨ ꯅꯨꯄꯤ ꯁꯃꯥꯖ ꯃꯔꯛꯇꯁꯨ ꯃꯈꯜ ꯃꯊꯦꯜꯒꯤ ꯅꯨꯄꯤꯁꯤꯡꯅꯤ ꯃꯥꯒꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯌꯦꯜꯂꯛꯂꯕꯁꯨ ꯁꯅꯥ ꯏꯕꯦꯝꯃꯅ ꯇꯣꯟꯗꯣꯟ ꯁꯅꯥꯕꯨ ꯋꯥꯍꯩꯅ ꯍꯥꯏꯐꯦꯠꯇ ꯍꯥꯏꯕꯗ ꯅꯠꯇꯅ ꯐꯠꯇꯕ ꯂꯥꯂꯣꯡ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯁꯤꯟꯈꯤꯗꯦ ꯑꯗꯨꯕꯨ ꯃꯝꯇꯥꯒꯨꯝꯂꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯊꯤꯡꯉꯦꯜ ꯃꯥꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕꯅ ꯂꯩꯈꯣꯛ ꯑꯃꯠꯇꯗ ꯁꯥꯠꯃꯤꯟꯅꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯊꯗꯠꯇꯨꯅ ꯃꯊꯟꯇ ꯁꯥꯠꯀꯤ ꯍꯣꯠꯅꯔꯤꯕ ꯅꯨꯄꯤ ꯃꯈꯜ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯑꯃ ꯑꯣꯏꯔꯤ ꯂꯥꯡꯕꯜ ꯊꯥꯖ ꯌꯧꯔꯛꯂꯦ ꯊꯥ ꯄꯥꯟꯈꯠꯂꯛꯄ ꯑꯍꯤꯡ ꯁꯤꯛꯅ ꯁꯨꯛꯂꯕ ꯑꯍꯤꯡꯗ ꯅꯤꯡꯊꯦꯝ ꯁꯅꯥ ꯈꯣꯡꯌꯥꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯦꯠꯂꯔꯦ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯅ ꯄꯣꯊꯥꯕꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯄ꯭ꯔꯄ꯭ꯔꯞ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯣꯂꯨꯞꯇ ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯂꯩꯔꯝꯗ꯭ꯔꯕꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯅꯤ ꯃꯃꯥ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕ ꯅꯤꯡꯊꯦꯝꯒꯤ ꯑꯁꯥꯎꯕ ꯍꯧꯔꯛꯇꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯪꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯁꯤꯖ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯆꯪꯂꯛꯄꯅꯤ ꯃꯝꯇꯥ ꯅꯤꯡꯊꯦꯝ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅ ꯃꯃꯥ ꯁꯤꯖꯅ ꯀꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟ ꯆꯞ ꯆꯥꯈꯤꯗꯨꯅ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯃꯝꯇꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗ ꯃꯝꯇꯥꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯨꯞꯊꯈꯤꯕꯗꯣ ꯎꯕꯗ ꯁꯅꯥ ꯏꯕꯨꯡꯉꯣ ꯃꯁꯥꯗꯨ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯂꯒ ꯋꯥꯍꯪ ꯍꯪꯒꯗꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯁꯤꯖꯅ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯂꯁꯅꯨ ꯈꯟ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯄꯨꯈ꯭ꯔꯦ ꯃꯕꯨꯡ ꯁꯦꯂꯨꯡꯕ ꯂꯥꯛꯂꯒ ꯏꯃꯥꯅ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯥꯅ ꯄꯥꯈꯠꯆꯔꯝꯕ ꯊꯧꯗꯣꯛ ꯑꯃ ꯇꯁꯦꯡꯅ ꯊꯣꯛꯂꯕꯗ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯣꯏꯔꯥꯡꯕꯨ ꯀꯤꯔꯨꯕ ꯅꯠꯇꯦ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯗꯕꯅ ꯅꯤꯡꯊꯦꯝ ꯊꯧꯅꯥ ꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯉꯛꯏ ꯀꯔꯤꯒꯤꯗꯃꯛ ꯁꯅꯥ ꯌꯥꯊꯪꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯃꯣꯏꯔꯥꯡꯅ ꯇꯔꯥꯏꯅ ꯍꯤꯛꯇꯣꯛꯂꯝꯕꯅꯣ ꯈꯟꯅ ꯁꯥꯎꯅ ꯐꯤ ꯀꯜꯂꯝꯂꯒ ꯅꯤꯡꯊꯦꯝ ꯃꯃꯥ ꯁꯤꯖ ꯀꯣꯂꯨꯞꯇꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯃꯝꯇꯥ ꯁꯣꯔꯗꯣ ꯏꯪꯅ ꯍꯣꯜꯍꯧꯏ ꯏꯅꯨꯡ ꯃꯥꯗꯤ ꯉꯥꯜꯂꯛꯂꯦ ꯊꯃꯣꯏꯗꯤ ꯏꯍꯥꯡ ꯍꯥꯡꯂꯦ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯒꯨꯝ ꯀꯔꯤꯒꯤ ꯍꯥꯞꯂꯤ ꯃꯩꯆꯥꯛꯁꯨ ꯅꯣꯡꯃꯒꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦꯗꯣ ꯃꯤꯅꯨꯡꯁꯤꯁꯨ ꯍꯥꯏꯔꯣꯏꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯤꯡꯉꯝꯗꯕ ꯑꯃꯅ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯑꯣꯠꯄꯗꯤ ꯉꯥꯎꯆꯠꯅꯗꯨꯅ ꯇꯣꯛꯀꯗꯧꯔꯦ ꯀꯨꯏꯔꯛꯂꯦ ꯁꯥꯄꯝ ꯆꯅꯨ ꯇꯣꯟꯗꯣꯟ ꯁꯅꯥꯕꯨ ꯈꯨꯃꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯈꯤꯗꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯎꯪꯗꯨꯅ ꯂꯩꯕ ꯃꯇꯧꯗ ꯇꯣꯟꯗꯣꯟ ꯁꯅꯥ ꯀꯞꯆꯔꯤ ꯇꯠꯇꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ
ꯈꯨꯃꯟꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯒꯤꯇ ꯑꯣꯏꯅꯤꯡꯂꯨꯕꯁꯤꯗꯤ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯂꯕꯗꯤ ꯍꯣꯠꯅꯖꯔꯛꯄ ꯄꯨꯝꯅꯃꯛ ꯂꯦꯝꯅ ꯃꯥꯡꯂꯅꯤ ꯈꯜꯂꯨꯕꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ, ꯁꯦꯂꯨꯡꯕꯥ, ꯑꯆꯤꯛꯄꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯝꯂꯤꯕꯅꯣ? ꯈꯨꯃꯟ ꯌꯦꯡꯂꯛꯏ, ꯃꯃꯣꯟꯗꯤ ꯅꯣꯛꯏ, ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤ, ꯑꯔꯨꯕ ꯅꯠꯇꯦ, ꯀꯔꯤ ꯇꯧꯔꯦ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ? ꯇꯣꯟꯗꯣꯟ ꯁꯅꯥ ꯂꯨꯛꯊꯗꯨꯅ ꯃꯀꯣꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯃꯟꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯂꯛꯇ ꯃꯊꯟꯇ ꯂꯩꯅꯤꯡꯉꯛꯇꯨꯅ ꯈꯨꯝꯃꯤ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯀꯦ꯫ ꯋꯥꯍꯩꯗꯨꯗ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯈꯨꯃꯟꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯂꯒꯦ ꯈꯟꯅ ꯃꯥꯏ ꯑꯗꯨ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯔꯛꯏ, ꯆꯥꯎꯈ꯭ꯔꯕ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯆꯤꯗ ꯍꯧꯔꯤꯕ ꯀꯨꯟꯗꯣ ꯄꯥꯟꯕꯤ ꯑꯗꯣ꯫ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯉꯩ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯀꯨꯟꯗꯣ ꯄꯥꯟꯕꯤ ꯃꯔꯨꯝꯗ ꯐꯝꯂꯒ ꯈꯨꯃꯟꯒꯤ ꯅꯨꯄꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯂꯨꯝꯗꯨꯅ ꯂꯣꯟꯅ ꯇꯥꯈꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯎꯈꯤ ꯁꯦꯂꯨꯡꯕꯅ꯫ ꯈꯪꯍꯧꯗ ꯆꯥꯛꯂꯛꯄ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛ ꯑꯗꯨꯒꯤ ꯑꯁꯥꯕ ꯃꯅꯤꯜ ꯑꯗꯣ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯉꯩ ꯈꯨꯃꯟ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯦ, ꯌꯥꯝꯅ ꯊꯥꯖꯗꯕ ꯁꯛꯇꯝ ꯑꯃ꯫ ꯈꯨꯃꯟ ꯁꯦꯂꯨꯡꯕꯥ ꯃꯁꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯁꯒꯣꯜ ꯃꯊꯛꯇ ꯐꯝꯂꯤꯕ ꯃꯍꯥꯛꯁꯨ ꯈꯨꯃꯟꯒ ꯀ꯭ꯔꯣꯡ ꯃꯤꯠꯆꯥꯅꯩ, ꯂꯣꯏꯅ ꯂꯣꯏꯅꯅ ꯀꯨꯝꯊꯗꯨꯅ ꯆꯪꯉꯛꯂꯦ꯫ ꯇꯨꯡ ꯏꯟꯕ ꯀꯅꯥ ꯌꯥꯎꯗ ꯃꯁꯣꯡ ꯐꯟꯅ ꯆꯪꯉꯛꯂꯦ, ꯌꯦꯛꯅꯕꯒꯤ ꯀꯣꯂꯨꯞꯇ꯫ ꯅꯤꯡꯊꯦꯝꯒꯤ ꯁꯥꯍꯨꯝ ꯅꯥꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯈꯟꯅ ꯈꯨꯃꯟ ꯁꯦꯂꯨꯡꯕꯥ ꯈꯣꯡꯀꯥꯞ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ꯫ ꯃꯩꯔꯥꯕꯅ ꯌꯧꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯕꯦꯕꯥꯔ ꯍꯥꯏꯐꯦꯠ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯈꯣꯟꯗꯤ ꯏꯍꯥꯎ ꯍꯥꯎꯇꯅ, ꯈꯨꯃꯟꯗ ꯂꯦꯡꯕꯤꯔꯛꯄꯗꯤ ꯀꯔꯤ ꯑꯄꯥꯝꯕ ꯑꯃꯨꯛ ꯂꯩꯔꯕꯒꯦ? ꯈꯨꯝꯗꯦ ꯅꯤꯡꯊꯦꯝ꯫ ꯈꯨꯃꯟꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠꯇ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯎꯗꯦ ꯃꯥꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯣ꯫ ꯑꯍꯤꯡ ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯗ ꯃꯥꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯃꯣꯏꯔꯥꯡꯗ ꯃꯤ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯏ, ꯁꯨꯞꯅꯇꯒꯤ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯍꯜꯂꯨꯏ, ꯑꯗꯨꯕꯨ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯅ ꯇꯝꯂꯕꯗ ꯈꯨꯃꯟꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯃꯟꯗꯁꯨ ꯂꯩꯕꯒꯤ ꯃꯃꯤ ꯎꯔꯛꯇ꯭ꯔꯕꯗ ꯁꯅꯥ ꯏꯕꯨꯡꯉꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯦꯂꯨꯡꯕꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯨꯃꯟ ꯁꯦꯂꯨꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯏꯇꯞ ꯇꯞꯅ ꯈꯥꯝꯂꯛꯏ, ꯅꯤꯡꯊꯦꯝ ꯃꯄꯣꯛ ꯑꯣꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯕꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯁꯅꯥ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨꯅ ꯅꯤꯉꯣꯜ ꯑꯃꯠꯇꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯂꯩꯇꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯀꯝꯗꯧꯅ ꯊꯝꯕꯤꯒꯗꯧꯔꯤꯕ? ꯃꯩꯔꯥꯕ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯖꯤꯟꯗꯨꯅ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜꯗꯤ ꯍꯧꯗ ꯈꯨꯝꯃꯤ, ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯦꯜꯂꯤ, ꯃꯥꯕꯨ ꯀꯔꯝꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯇꯧꯔꯤꯕ ꯅꯍꯥꯛꯄꯨ ꯃꯥꯒꯤ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ? ꯑꯩꯍꯥꯛꯀꯤ ꯃꯕꯦꯝꯃꯅꯤ꯫ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯗꯨꯅ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯁꯤꯖ ꯑꯃꯕꯨ ꯈꯨꯃꯟ ꯅꯪꯅ ꯀꯔꯝ ꯂꯦꯜꯂꯤ ꯈꯪꯅꯤꯡꯂꯤꯕꯗꯣ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗꯤ ꯅꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯒ ꯀꯪꯂꯥ ꯃꯥꯡꯗ ꯍꯥꯠꯄ ꯉꯝꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯇꯥꯛꯄꯤꯒꯅꯤ꯫ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯜꯂꯤ꯫ ꯁꯤꯖ ꯑꯣꯏꯈ꯭ꯔꯕꯤ ꯑꯗꯨꯕꯨ ꯆꯥꯅꯅ ꯅꯨꯡꯁꯤꯔꯛꯄ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯦꯞꯂꯤꯉꯩ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯊꯦꯝ ꯃꯄꯣꯛ ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯤꯒꯨꯝꯕ ꯃꯈꯜ ꯑꯁꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯄꯥꯝꯗꯕ ꯃꯊꯦꯜ ꯀꯌꯥ ꯈꯟꯗꯨꯅ ꯏꯅꯥꯛꯇ ꯊꯝꯂꯕꯁꯨ ꯄꯥꯝꯖꯕ ꯃꯊꯦꯜ ꯃꯍꯥꯛꯅ ꯈꯨꯃꯟ ꯅꯪꯒꯤ ꯑꯣꯏꯔꯝꯂꯕꯗ ꯅꯤꯉꯣꯜ ꯃꯥꯒꯤ ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯃꯗꯤ ꯅꯪꯕꯨ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕꯅ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯕ ꯅꯤꯡꯊꯦꯝꯅꯤ, ꯅꯍꯥꯛ ꯈꯪꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯁꯥꯝꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯏ, ꯅꯍꯥꯛꯇꯤ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯥꯝꯃꯨꯖꯕꯤ ꯀꯅꯥꯕꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯥꯄꯜ ꯊꯨꯗꯦꯛꯄꯤꯗꯨꯅ ꯏꯅꯥꯛꯇ ꯊꯝꯒꯗꯕ ꯅꯤꯡꯊꯦꯝ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯍꯪꯈꯤꯗꯦ? ꯅꯆꯤꯜꯗꯨꯅ ꯀꯔꯤꯒꯤ ꯍꯪꯈꯤꯗꯦ? ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤ ꯍꯥꯏꯔꯛꯈꯤꯗꯦ?
नंगी येक्तु तिनख्रबिनी हाइदुनसु अैगी पामुजबी अदुबु करिसु नत्तब नखोइगुम्बना लोइ थानबु सिलमलबदि निंगथेम अइना तुमिन्ना लैगनी खनब्रा मोटलब सना कोनुंगनी पुमदम काउथोक्तुना नापु कंगला थौगुम कारकनब सना याथंग तौरखिबा याय अदुबु ngasi हाइबा नुमित सिदगी नहाकी नचिल अदुना अैगी इबेम अदुबु नथौगुमना पलकलबदि नाकपु हिंगना हिंगना कंगला सना थोंगदा फोबा ngamba निंगथेमनी हाइबसे नंग खक काउगनु लेंगदब सना याथंगुम वहाई सिंगदु हाइरमलगा तुबत समदुना चटख्रे निंगथेम मागी वाखलदा मबुंग सेलुंगबना खुमनबु बिचार तौदुना मचलबु खुमनदा थमलमगद्रा खन्ना लाखिबनी अदुबु इबेम अदुगी ममी फावबु उद्रबदा सना इबुंगो लुमथारब थमोइ पुदुना खुमन थोंगाल यौरगले अदुबु महागना सगोदा हे कादुना फंबगा खुमन पोकबी चेंसिलगले मोटलब लैबाकी कांगलोनी पॉलिटिक्स दे इकायबा हंगोइबा लैते मिचा सिरबसु इचा फत्रबसु ngamna ngamdaba pumnama kaukthoknabani masa masagi khanduna thokhiba thodok adubu na thairam khuman pokpi makhutlona duna changsilaglaga ningthe mabu khurumlare khuman gi na palli singna ningthe mabu di ngamlaroi khangmana hairei sana ibungo ningthem nana ibu loiba ining thau ahal oiraba samu pangal kimlaba khuman na bok ai hakna khuru leibak tana malem leipaknana खुरुमदुना हाइजरी खुमन इयुमदा थामखिबा निंगथेम सना याथंग अदो हंदोकले हाइदुना खुमन नबोक ऐहाकी फिगाउ साना यारिबा चरई असिदा हापीरमलो नत्रबदी ननाई खुमन कोलुप्ती अरिबदा मांगलगनी थौजाल हिबा निंगथेमना खुमन सिंगबु नुंगसिबियु मतांग अदुदा सना इबुंगोगी वाखलदा मखोयि याथंग अदु चंगदे याद थांग चिक्तुना खुमनबु येख्रबा महागनी खुमलंगनी इराई लाइना कमदोंगनी अबोक इबेमा मोइरांगिना निंगोल ऐहाकिनु सीजा नसु इबेमा अदुगी अपामबगी मतुंग इन्ना पिजखिबु सना याथंगनी महाके याबा यावदना याथंग अदु हंदोकपदि निंगथेम इतिक ओइद्रेदो अइंगोंदा खुरुमलगा करी अमुक कानगनी सना कोनुंगदा लाक्तुना माबु ओइना खुरुमबिररो मानबु यारबदि नसु निंगथेमना मिकुप्ता सना याथंग हंदोकचगे ngasiगidi aibu warobiganu madutani hairamba hutlei thoklaga ina phigi machi ma paikhattuna khuman sangai da yenglaga phrang amuktang kanthoklami mana yaningktaba mikupta ina phi kansilamba matausi ningthengi matau oi kadamba bu tongduna chatki thamoi sengdana katpa bhakti aduna mai paklaktrabada खुमन पोकपीदी खोइदौ अमुक थितना निंगथेंगी माइके यिंगहोवी लैमरिंबी कोलुप्ता ममा सिजलेंग सिलगले ओइदबा परिंग nganglabsu angambani matagum moirang da tainaraga loire khandoktuna magi oiba wakhal amada nungsigi nakta leblare ison sona hiblambadagi thagol singna तबन चिंखत्पीदुना ममा सिजाबु खुरुमजे सोंदुना तलैबा मतौ ओबदा ममा सिजा ngahak munna yenglamlaga asawa phathaduna hairei leima karigino na hakna nasa ado kalhanduna leigi haibadi ningdraga moirang ningol adobo kaisum sangdagi lauthokpada mateng panglibadi nungside mabu kamdori hangba changaklibra khallubani adobo maram arsi oiramlabada itap tapna khumjai इमा सिबेमा निंगथेम सनाया थंग अमा लैबना कैसुम संग अदोदा अदु वाना लैबदि नना येंगबा ngamjade करिगुम्बा नुपिमचा अदुना असोय अंगाम थोक्लबदि निंगथेम इबुंगोदि कमदौनी ममा सिजा थगल सिंग अदुदा येंगले इंगित अदुदा किरुप किरुप येंगलमलगा थोकनख्रे मखोयि नांगता कना अमा लैत्रबदा ममा सिजना हाइरई लैमा अइना कयारक हाइख्रबा वाबु नंगना करिगी काउथोकली लैबाक निंगथौगी मफमदा असेंगबा नुंगसिबा लैते असेंगबा मरुप लैते नंगना कोनुंग असिदा लाखिबगी मरम निंगसिंगु सना कोनुंग असिदा निंगथेमगी तालोय चामा लैरबसु मपुरोइबा असेंगबा ओइबदि लैमरिंबी अदु खक्तगिनी
nahak leibak asigi leimani haiba kauganu aton mamibu yoknaba hotnaduna nasagi nagun manghanjaganu wahai singdu hairamlaga leiduna chatkhigi hotnai adubu nungsi nasidi yamna ware sontharaba hakchang adugi awaba thamoigi awaba puba ngamlakta mitlu pirang ihona mama sijada haijari aibu leima oihanbiranu mama sisa ayakbu phambal sidagi inthabiro mama sisa yingli wahai amadi khungde luwang ningol adugi pi thanglaba mit aduna mama sisabu yingsa amuk suwana hairei mahakna taibang thadokduna chatkiba mikup aduda aibu sumainungda langshinbiduna thawai ase lobidriba karigino ima sisa nachai-bungo sana halloyumba mahakbu ningsinglubada namaudi anthokna wareda ikong ikut punsinbiduna phamal sida thangat pirambagi mahut aibu sisa khro haiduna yathang pibiramlabadi namauni hena penjaramgani mama sisa khumlamde yathang pumnamaki paukhumdi mangonda leiribani adubu nungsibu haifetang yenglamlaga leimari mikolup thadoklamle sudi sanagi maphamda luwang ningol adugi maicha khangde machai bungo ningthemgi awaba thawoini yengsilude sana konungi mapudi thamoi pandaba murti amakum hingadabani haiba magi akanba wahilda pumnamak puthamli magi mikap mirau kholda upaile traba machai bungo adubusu phajinduna thamlubani adubu ngashidi ningthem mahaki thamoibo maning tamna nungsiba tambiba ningol amana konungda khongdaraklabada mama sijagi asa kaiduna upaili singthirakibani Kangla sahar thunglure mafam khuding yaurure karigi uba phangdribano mahakna ningthem oirubana thogal macha sing aduna khangau hoba thodok singdo ningthem mangonda chensinuna tamma ngamjadabana ibungu adugi kairaba sapham adobo lona yengzari ningthem kolop changagle thabak thorom khara sindoktuna leiramba yaiphabadu taha changsilaklaga mabungu aduda pakhatna haise sanukya ibungo karigi nadom chatpiribano kangla sar asida ibungo buhana ukraba miyoi singna naithom chatpa urabadi asoya ngam thoklubadi kanglei pumnamok manglagani ibungo bu thirunaba nanai sing chatkibani asumna naithom chatpiganu khumde mairaba wakhalna lumlaba maithongda tamin changsilaga phammi phisi phinana sokhibada laibak katnariba magi phampham aduda ningthi sana phamlaga kaurai yaifaba sana yathang aibu ningthem hairanu ai ningthau oiningdre yaifaba maithong lukthaki sana ibungo ningthem tapna makha tarai aina ningthem oiramdrabadi mahagna aibu ngairamgani aina ningthau oidrabadi mahagna aibu nungsibigani aina ningthem oiramdrabadi mama sijagi mikapta aigi thau oiramloi aina ningthem oiramdrabadi aibu soidana ngaibiramgani yaifaba mapi ira chelagle tofam ama khangda haifam ama khangda tupak tumin leblingai thogal lama changlaktuna mangduna leiramba sanai bungo kinakta nolukna tapna hairare sanakya ibungo kasardagi telegram ni wahaidada mairaba thogalduda khanging yinglei meeting aduna kari matauno khallinge thogal macha aduna tapna makha tarai ibungo gi marup selungbani mama ibemagi phibam khajiktang soksile takpirei maram ashi leibana kangla sahar yaurakpa ngasi hayeng ngamlaroi matam khradi kangla thogum karakpa ngamsakhiroi haina nanai selungbana aiba cherolda khangan birakle thangnaba mikupta ningthem nupadudagi che taplai faktuna yenglubada oirammi mani magi marup moirang selungbagi khutini gyan mangna leiramba wakhal mikupna homsingagle pamuzabi mahakna mabu nungshine yengbikhidabana ningthem mahakti
ꯑꯣꯟꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯆꯠꯈꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯨ ꯀꯟꯕ ꯂꯤꯟꯍꯥ ꯀꯌꯥ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡꯒꯤ ꯃꯇꯧ, ꯃꯃꯥ ꯁꯤꯖꯒꯤ ꯃꯥꯏꯊꯣꯡ, ꯃꯝꯇꯥꯒꯤ ꯅꯤꯛꯈꯤꯕ ꯍꯛꯆꯥꯡ, ꯄꯨꯛ ꯍꯧꯒꯠꯈꯤ ꯃꯩꯔꯥꯕ꯫ ꯄꯥꯃꯨꯕꯤ ꯃꯥꯒꯤ ꯋꯥꯈꯜꯇꯕꯨ ꯈꯜꯂꯤꯉꯩ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯅꯧ ꯅꯧꯔꯝꯕꯅꯤ꯫ ꯁꯥꯊꯤꯕꯗ ꯁꯣꯟꯅꯔꯤꯕ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯦꯝ ꯃꯩꯔꯥꯕꯅꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯪꯂꯩꯕꯨ ꯁꯣꯛꯄ ꯉꯝꯗꯕ ꯑꯁꯤ ꯅꯤꯡꯊꯦꯝ ꯑꯁꯤꯒꯤ ꯃꯕꯨꯛ ꯈꯔ ꯐꯠꯇꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯑꯃ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯣꯏꯖꯔꯤꯕ ꯅꯨꯔꯥ ꯈꯨꯗꯣꯡꯂꯩ ꯆꯥꯏꯕ ꯏꯅꯐꯤ ꯑꯗꯨꯕꯨ ꯐ꯭ꯔꯪ ꯀꯂꯝꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯉꯝꯕꯁꯤꯡ ꯆꯤꯝꯕꯥꯜ ꯃꯦꯟꯗꯨꯅ ꯂꯩꯅꯍꯧꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯐꯥꯎꯕ ꯁꯥꯎꯔꯕꯗꯤ ꯁꯤꯕ ꯀꯤꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯃꯔꯝꯁꯤꯗꯗꯤ ꯑꯍꯣꯕ ꯈꯨꯗꯤꯡꯃꯛ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥ ꯁꯤꯖ ꯀꯣꯂꯨꯞ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝ ꯂꯥꯛꯂꯦ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯕ ꯃꯈꯩ ꯊꯣꯡꯖꯥꯎꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯏ꯫ ꯈꯣꯡ ꯃꯥꯅ ꯊꯥꯡꯖꯤꯟꯕꯒ ꯎꯔꯦ ꯃꯝꯇꯥ ꯑꯃꯗꯤ ꯂꯩꯃ ꯈꯨꯕꯤ, ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯁꯤꯖ꯫ ꯁꯛꯇꯝꯁꯤꯡꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯁꯅꯥ ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯂꯤꯕ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯇꯥꯕ ꯃꯆꯨ ꯃꯆꯨꯒꯤ ꯅꯨꯡ ꯃꯀꯨꯞ ꯃꯀꯨꯞꯁꯤꯡ ꯑꯗꯨꯅ ꯇꯥꯎꯍꯟꯗꯨꯅ ꯊꯝꯂꯤꯕ ꯂꯤꯛꯂꯤꯒꯤ ꯒꯝꯂꯥ ꯑꯗꯨ ꯇꯥꯞꯄꯥꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃꯗ ꯂꯤꯛꯂꯤ ꯒꯝꯂꯥ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯈꯥꯏꯕꯣꯛ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯂꯤꯛꯂꯤ ꯃꯆꯦꯠ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯄꯅꯤ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯃꯥ ꯁꯤꯖꯗꯨ ꯁꯥꯎꯅ ꯂꯥꯎꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯊꯨꯕ ꯅꯤꯡꯊꯦꯝꯅ ꯃꯝꯇꯥꯕꯨ ꯈꯨꯗꯥꯞ ꯂꯥꯛꯅ ꯆꯤꯡꯁꯤꯜꯂꯒ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃꯗ ꯏꯟꯁꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯗꯨꯅ ꯃꯝꯇꯥꯒꯤ ꯉꯛꯁꯝ ꯆꯞ ꯆꯥꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯥꯏ? ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯋꯥꯁꯛ ꯉꯥꯛꯇ꯭ꯔꯤꯕ?" ꯃꯝꯇꯥꯗꯤ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯃꯆꯤ ꯈꯖꯤꯛꯇꯪ ꯂꯦꯡꯂꯨꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯪꯕꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯩꯁꯥꯎꯅꯔꯕ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯇꯞꯊꯕ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗ ꯑꯗꯨꯃꯛ ꯁꯥꯎꯅ ꯍꯥꯏ, "ꯀꯪꯂꯩ ꯁꯅꯥ ꯄꯨꯡꯃꯌꯣꯜ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯕ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯅꯥꯄꯜ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯇꯨꯅ ꯍꯥꯏꯖꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯍꯥꯛꯀꯤ ꯃꯤꯠ, ꯑꯩꯍꯥꯛꯀꯤ ꯊꯃꯣꯏ ꯃꯃꯥ ꯁꯤꯖꯒꯤ ꯑꯃꯨꯕ ꯆꯔꯩꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯇꯝꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯑꯌꯥꯕ ꯄꯤꯕꯤꯔꯛꯀꯅꯨ꯫ ꯑꯩꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯂꯥꯛꯇꯨꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯃꯥꯌꯣꯛ ꯌꯥꯒꯅꯤ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯣꯠꯂꯕ ꯏꯆꯦꯜꯗ ꯇꯤꯟꯁꯤꯜꯂꯣꯏ, ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯋꯥꯁꯛ ꯊꯨꯒꯥꯏꯔꯤ? ꯀꯗꯥꯏ? ꯑꯩꯒꯤ ꯁꯤꯖ ꯄꯤꯌꯨ, ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯇꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯨ꯫ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯀꯪꯂꯩ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯅ ꯌꯥꯏꯁꯀꯨꯜ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤ ꯊꯛꯇ ꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯊꯨꯔꯒ ꯆꯤꯡꯗꯨꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯣꯟꯅꯍꯧꯕꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯗꯥꯏ ꯑꯩꯒꯤ ꯁꯤꯖ?" ꯃꯃꯥ ꯁꯤꯖ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ꯫ ꯃꯆꯥ ꯅꯤꯡꯊꯦꯝꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯈꯤꯗ꯭ꯔꯤ꯫ ꯃꯆꯥꯒꯤ ꯑꯁꯥꯎꯕꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕꯇ ꯅꯠꯇꯅ ꯀꯪꯂꯩ ꯏꯔꯥꯡ ꯊꯣꯛꯂꯅꯤ ꯄꯥꯈꯠꯇꯨꯅ ꯃꯃꯥ ꯁꯤꯖ ꯃꯝꯇꯥꯕꯨ ꯀꯜꯂꯒꯦ ꯈꯟ ꯈꯣꯡꯀꯥꯞ ꯑꯃ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯥꯎ ꯑꯗꯨ ꯈꯉꯥꯡ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯆꯞ ꯂꯦꯞꯄꯤ ꯃꯃꯥ ꯁꯤꯖ꯫ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯌꯦꯡꯂꯛꯏ꯫ ꯂꯦꯞꯂꯝꯃꯤ ꯊꯥꯖꯗꯕ ꯃꯥꯏꯊꯣꯡ ꯑꯃ꯫ ꯁꯨꯗꯦꯁꯅꯥ ꯂꯋꯥꯏ ꯁꯥꯠꯈꯤꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯝꯕ ꯂꯤꯛꯂꯤꯒꯤ ꯒꯝꯂꯥ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯣꯝꯊꯣꯔꯛꯏ꯫